everyone, ma'am. Wari watai tause. Ma'am gi comment sum pathoke. Okay, yari. Numita salabanina ma'am di kra ma'am jale pungse. Ma'am akhoi je uji ISTV da akhi channel se ISTV da su soidana uba phangbiragani ISTV channel da PUPU Folk TV hap PUPU Folk TV su soidana yaujaragani join tawragani aduna akhoi program khudingmak ISTV da su uba phangbiragani January thadagi di aduna mayam su hana ISTV di loina lausan biramgani aduga akhoi channel sisu hek hapakpadagi di akhoi PUPU Folk TV su mayam na subscribe adum tawsan biro kaimi su dum hapa ani aduga tongan ba program nungai ba kyam su hapa ani Kontrakpam Anjali Taram Nokcheri Haris Gamer Hai Che Sonam Chanu How Tomba Konsam Nungai Ribra Nungai Rie Umesh Laisram good evening Che good evening Vikram Smoker Chiche How Asik Elahi Yam Nungai ba pauni Mani Nungai ba pauni kaimi se kaimi kano tawri ngasi di hapa ngam kano hapcharoi Charama chari Sonam anayek yaudaba natra yaude yam nungairi kaimi season ka yausengrage season 5 yaure kaino net se ipu khonang thabagi wari do full da semaga upload tawbiro hoi Anjali akoigi Facebook tadi hojik dum episode 9 na happy bane ado episode 9 na pulap semba loiraba kanda pulap mo punjala kanda ko YouTube ta mo upload tawjarake yam nungaiba pauni Clinton Waikom hoi yam nungaiba pauni akhoi PUPU Folk TV da soidana hapcharak PUPU Folk ISTV da PUPU Folk TV soidana hapani myam uba phangbiragani ngaibiramo Thebisna maibam Taram Nokchari hello Chiche aidi noigi wari tabase yamna nungaiye Cram Smoker hoi adum nungsibibagi damaktani adumak tabiyu Thagatchari nungaiba mayamgi penaba wari kaya ama puduna lakjage Teamgi apunba Dabisho thank you Bishone pra Dabisho jo koi kaimigi season koi kaimi sida yamna chawba role amakak lobiri PUPU Folk TV kaimi season 4 dagi adum Dabisho adum yaure ngasi su adum yauri mahaksu chawba role amakak loduna adum lakli kaimi season 1 amadi 2 du fangkhidre YouTube ta Javir Khan hoi akhoi khudong chadaba khara leibadagi amuk kaktat chabane ado amuk nauna upload tawjarakhige dusu kaimi hanagi season 1 2 su ISTV da soidana dum hapcharakani yengbabudi yam nungaijay warido full da tabane hena nungaijay adugini hoi Anjali full se koi semba ngamdri adugini tongan magidi akoi hekta aza kanglai wari oibanina puwari oibanina pangsemda semjanbasu nungaijade aduduna habidi khara phajana mawong tana sema kanda thagatningbagi pula full sembado ngamdabagi matek sembani episode 9 na episode 9 na sembado loigraba matungda akoi pula punjala kanda amuk upload amuk tawrake apunmagi oina Chiche kaimi yengbana pele minute so adum sangle Haris Gamer hoi akhoi hojikti yam sangnaba hotnare hanadi akhoi gi hek hawdorakpadagi yengba minadi dum khangamgani PUPU Folk TV kaimi haptringaida 1 week da 1 day hapamba adaidi yam latna hapammeba
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯍꯣꯠꯅꯔꯛꯏꯅꯦ ꯍꯣꯠꯅꯔꯛꯄꯗꯨꯅ 2 days ꯍꯥꯞꯄ ꯑꯗꯩꯗꯤ ꯃꯤꯅꯠꯇꯣ 5 minutes 4 ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯝ ꯁꯥꯡꯀꯠꯂꯛꯏꯅꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯩꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯍꯥꯞꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯂꯥꯏꯐ ꯎꯕꯒ ꯄꯤꯔꯛꯏꯅꯦ ꯍꯦꯛꯇ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯁꯦ ꯃꯤꯔꯦꯡꯕꯝ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯀꯩꯃꯤꯒꯤ ꯃꯈꯥ ꯊꯥꯒꯠꯂꯛꯂꯣ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯃꯤꯌꯦ ꯊꯥꯒꯠꯂꯛꯑꯅꯤ ꯆꯤꯆꯦ ꯀꯩꯃꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯒ ꯀꯔꯝꯕ ꯋꯥꯔꯤ ꯄꯨꯊꯣꯛꯀꯦ ꯈꯜꯂꯤ ꯃꯤ ꯑꯇꯩꯗ ꯍꯪꯕ ꯌꯥꯔꯣꯏ ꯆꯤꯆꯦꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯍꯥꯞꯈꯤꯅꯤ ꯀꯩꯃꯤꯒꯤ ꯃꯔꯛꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯞꯈꯤꯅꯤ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯩꯃꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯀꯩꯃꯤ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ ꯃꯔꯛꯁꯤꯗ ꯀꯩꯃꯤ ꯈꯛꯇꯃꯛ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯃꯔꯛꯇ ꯌꯥꯜꯂꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯀꯣꯃꯦꯗꯤꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕꯤꯕ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯁꯣꯏꯗꯅ ꯍꯥꯞꯄꯛꯈꯤꯅꯤ ꯑꯇꯩ ꯑꯇꯩ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕꯁꯤꯡꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯨ ꯍꯣꯏ ꯑꯟꯖꯂꯤ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯈꯥ ꯇꯥꯕꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯑꯃꯨꯛ ꯄꯨꯟꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏ ꯆꯤꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯍꯣꯏ ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯁꯨ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯥꯔꯝꯕꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯂꯠꯂꯦ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯑꯗꯨꯅ ꯃꯌꯥꯝꯒ ꯎꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦ ꯄꯥꯛꯅ ꯐꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯌꯨ ꯁꯣꯅꯝ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯑꯃꯨꯊꯣꯏ ꯄꯤꯕꯥꯝ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯤꯡ ꯀꯩꯀꯥ ꯐꯖꯅ ꯇꯥꯛꯂꯛ ꯇꯥꯔꯒꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯁꯨ ꯌꯥꯏ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯑꯕꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯑꯩꯅ ꯎꯖꯔꯤꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤ ꯈꯛꯇ ꯎꯔꯒ ꯀꯃꯦꯟ ꯄꯥꯊꯣꯛꯆꯕꯅꯦ ꯑꯗꯨꯅ ꯌꯨꯖꯔ ꯅꯦꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯅꯤꯌꯔꯔꯥ ꯖꯨꯅꯤꯌꯔꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯅ ꯑꯎꯕꯗꯣ ꯈꯛꯇꯃꯛ ꯑꯗꯨꯝ ꯄꯥꯊꯣꯛꯑꯦ ꯌꯨꯖꯔ ꯅꯦꯝꯁꯤꯗꯪ ꯎꯔꯒ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯈꯪꯗꯕꯒꯤ ꯈꯪꯗꯗꯅ ꯑꯗꯨꯝ ꯀꯧꯖꯕꯅꯦ ꯑꯩꯅ ꯑꯈꯪꯕ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯆꯤꯆꯦ ꯑꯣꯏꯔꯝꯃꯒꯗꯤ ꯆꯤꯆꯦ ꯗꯗꯥ ꯑꯣꯏꯔꯝꯃꯒꯗꯤ ꯗꯗꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯅꯦꯅ ꯑꯗꯨꯝ ꯈꯟꯖꯒꯦ ꯑꯗꯨꯕꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯨꯖꯔ ꯅꯦꯝꯁꯦ ꯈꯛꯇ ꯎꯔꯒ ꯄꯥꯊꯣꯛꯆꯔꯦ ꯁꯥꯡꯕ ꯇꯦꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯁꯥꯡꯕꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄꯗꯨꯅ ꯄꯦꯟꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯡꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯇꯣꯏꯅ ꯍꯥꯞꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯇꯝ ꯅꯥꯏꯅ ꯍꯥꯞꯅꯕꯁꯨ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯃꯛ ꯍꯥꯞꯆꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯣꯏ ꯋꯤꯟꯇꯔ ꯆꯪꯉꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯦ ꯑꯁ ꯋꯤꯟꯇꯔ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯅꯥꯔꯤ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯕꯨꯗꯤ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯌꯥꯎꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯌꯥꯎꯗꯕ ꯂꯩꯔꯒꯁꯨ ꯑꯅꯧꯕ ꯉꯁꯤꯗꯪ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯁꯇꯔꯗꯦꯁꯦ ꯉꯥꯏꯕꯤꯔꯝꯃꯣ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯏꯆꯧ ꯑꯃꯃꯝꯒꯤ ꯄꯨꯈꯠꯂꯛꯑꯒ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯥꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯄꯥꯊꯣꯛꯈꯤꯕꯁꯤꯡꯗꯨꯗꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯔꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯑꯃꯨꯛ ꯄꯥꯊꯣꯛꯄ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦ 2 ꯁꯨꯈ꯭ꯔꯦ ꯊꯥꯕ ꯌꯥꯔꯒꯗꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯇꯔꯗꯦꯁꯤꯗꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯟꯅ ꯑꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯇꯔꯗꯦꯁꯤ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨ ꯑꯩ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯇꯞꯅ ꯌꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ
ꯎꯗꯕ ꯌꯥꯎꯔꯦ꯫ ꯀꯃꯦꯟ ꯐꯅꯌꯥꯝ ꯆꯠꯈ꯭ꯔꯦꯕ ꯎꯍꯧꯗꯕ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ꯫ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯍꯥꯟꯅꯗꯤ ꯑꯗꯨꯃꯛ ꯂꯧꯁꯟꯅꯔꯝꯃꯅꯤ, ꯂꯣꯏꯅ ꯂꯧꯁꯟꯅꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯁꯦ ꯂꯣꯏꯅ ꯄꯨꯁꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯗ ꯍꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯀꯩꯃꯤꯗꯒꯤ ꯍꯧꯔꯒ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯚꯤꯋꯔꯁ ꯑꯗꯨꯒ ꯂꯤꯁꯅꯔ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯗꯨꯝ ꯂꯥꯏꯐ ꯏꯟꯇꯔꯦꯛ ꯇꯧꯕ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯇꯦꯂꯦꯟ ꯎꯠꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯎꯠꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯇꯤꯚꯤ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯑꯗꯨꯃꯛ ꯊꯥꯗꯣꯔꯛꯀꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ, ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯁꯇꯔꯗꯦꯁꯦ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯁꯇꯔꯗꯦꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯁꯇꯔꯗꯦꯒꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯅꯤ꯫ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯌꯥꯝ꯫ ꯕꯥꯏ ꯊꯣꯏꯕꯤꯁꯅꯥ, ꯃꯥꯏꯕꯝ ꯕꯥꯏ꯫